Kanglei pauthang miyeng tabiriba singbu Sanatomana taramna okjari ngasisu paujede yumpham oiba maruoiba pau khara update tawjari ahan mamaktada carbom pokaibada miyoi 14 sire Seriagi awang thangba sarukta leiba city gi chidaida ningthokaba numita carbom ama pokaibada yamdrabada miyoi 14 sikre hari tranitoi henmana aso apan nangkhre hainasu hospital gi workers singna phongdorakli carbom adu manbi city gi chidaida agricultural workers sing ayamana nupi sing puba gariga thengnabada kaikhibani sikraba sing adugi manungda nupi 19 amasung nurse nupa ama yawi haina Ahmad Associate Press ta phongdoki loinana thodok aduda nupi 15 soki amasung makhoigi manungda kharana phibam luna leiri haina local civilian defense na haiki carbom pokai kiba adu hojik phawbagi oina kana amatana claim torokpa leitri hairi makha tarakpada Pakistan gi president numit mangani gi khongchatta China da chatkadori Pakistan gi President Asif Ali Zardari lepak pokpan numita China da numit mangani gi khongchat ama chatlagani hairi khongchat aduda mahakna China gi luchingbaga economic amasung trade cooperation security collaboration amasung billion kayana lising oiba income gi corridor CPIC da miyeng thamduna lebak adugi marising matangda khanagani hairi China gi President Xi Jinping na invite torokpadagi Beijing da check toreba Zadarina President Jinping Premier League Kelung amasung atai senior official singa awang bathaki mifam sing pangthokani hairi nakal anina regional amasung global geopolitical development amasung tongan ba forum singda thabak tawminabagi matangda phongdoknagadori hainasu Pakistan gi president gi khongchat asiga mari lainana makha tarakli Makha tarakpa yamna nungaitaba pau amada thiba khangdana leiriba kuki singna hatkhre haina chingnariba miyoi 8 ki mathong mangam pangthoknaba lengakna lupa lising kunmanga kuchinna kre kumja lising ani kulhumdoi gi mi ahumdagi haurakhiba lan aduda kuki singna faraga hatkhiba oiramba yai haina thajinariba hojik phawba thiba khangdana leiriba moredagi meitei teret sikre haina longnabaga loinana chanabigi matung inna miyoi sing adugi mathong mangam pangthoknaba lengaki maikeidagi imung manunggi miyoi singda lupa lising kunmanga kuchinna kre tengbang chenpam sing adu SDC Ngapigani DC Technopol gi miyeng makada kaksing lamkhaida nongna hangdokiba SDPO Moregi office da ngasi pangthokiba achamba tawram amada SDO Ijaz Hasanna leikhidre haina longnariba miyoi 8 ki imung manungi miyoi singda khusinnakibani masathi bakhangdana leiriba sikre haina longnariba miyoi sing adu More ward number 7 dagi Turen wangmodagi Chirom Icha Maitei Chahi 35 apokpa Chirom Pawajau More Hainok Makhong Laikai Ward number 7 dagi Nanaw Laisangtem Chahi 30 apokpa leikhidraba El Amu Thoksom Ningthauremba Chahi 30 apokpa leikhidraba TH Thoiba More Premnagar Laikai Ward number 4 dagi Mayanglambam Tombi Devi Chahi humudra apokpa leikhidraba M Nobin More Khunau Laikai Ward number 9 dagi Moirangthem Ingo Chahi 13 apokpa M Bina Devi More Ward number 7 Turen wangma lekai dagi thangjam loibi chahi 24 apokpa thangjam siamni tengbang chenpham sing kuchin nakiba aduda imung manunggi miyoi singi maikei dagi maitei council morena achobu thodang kaya lobi khiba adubu thagatpa phongdorakli Makha tarakpa atopa pau amada Dr. Akoijam Bimolna khulngakpa sing phanaba thorang libra Sarat Kumar Kuki MLA tarada Congress na support toksinduna mathang lengak painaba honaribra haina Suresh Kumar na hanglakli Manipur da Article 355 chanai haibagi chamamnaba BJP Manipur Pradesh na chanai haina mayek sengna lauthokre Manipur na statehood phangamdaida Union Territory macha khaidokpa yabagi Article Congress na karigi Constitution da haplam libano Dr. Akoijam Bimol na khulngakpa sing phanaba thorang libra haina BJP Manipur Pradesh ki maikeidagi wafum kaya thamlakli wafum asi ngasi nitai pat chuthekta leiba thambal changlenda pangthokiba pawmi singa unaba amada BJP Manipur Pradesh ki General Secretary K Sarat Kumar na phongdokibani mahangna makhata na hai Manipur gi hojik oiriba phibam asida aikhoi masel gi marakta awai akhum tongnaduna leiba matam nate ruling party ama oina irang asi loisinaba honabada henam yeng changduna lakli haiki
mahangna makhatana phongdokhibada opposition party na langba horokpadagi nemthana leiruraba Manipur gi irang amuk hanna horopagi mami tai haiba wapam phongdokpaga loinana mamang thakta Congress lengakna soiramba kaya adu puthoktuna wa kaya su thamki amoromda BJP Manipur Pradesh ki spokesperson Suresh Kumar Mayang lambamna phongdokhibada matam kuina chana raglaba Manipur gi irang lamdam asiki MP ama oiriba Dr. Akoijam Bimolna mayek sengna khangdre haiba ngarang mahakna parliament mifamda Manipur da thokliba irang asigi haurakpham thido haina phongdokiba wafam aduna mayek sengna takle phongdoki irangi haurakpham khangdana election mamangda miyamda drama toba oiramle haina moral siraduna valley gi area singda khulai paiba kaya leire haina mahakna phongdokiba wafam adu maram oiduna Armed Forces Special Power Act apspa thamjilakpa Toklobadi Maduda Tolokpa Apopatagi Daita Punamak Oza Bimona Pugadabani Haina Pondoki Mahana Makatana Pondoki Bada Tampakta Ladiba Kunngak Libasing Asi Punna Pahanaba Honorabra Haina Hangbaga Loinana Zeri Bangi Mihat Tin Hat Kiba Tawonda Karigi Damak Kanana Hat Pano Haiba Mayek Singna Pandri Karigino Kuki MLA Tarada Congressional Support Toxnuna Matang Lengak Painaba Honoriba Tawongla Haiba Wapam Palladuna Article 355 Chanariba Manipur Miyamgi Awaba Yengduna Wangangbi Yu Haiba Wapamsu Pongdoki Makatarakpada Jiri Hospital Lengakna Toksabidabagi Mayokta Jiribam District Pung Kunmarigi Total Shutdown Chathakre Jiribamgi District Hospital da Leipum Thokpa Infrastructure Sing Mapung Phana Thambiyu Amadi Matik Sabat Chief Medical Officer CMO Amadi MS Thambiyu Haina Taksilabasu Manipur Lengakna Miyeng Sangbidi Haiduna District Asida Pung Kunmarigi Total Shutdown gi Khongjang Sangsili Total Shutdown Asina Maram Oiduna District Asigi Miyamda Yamna Chauna Mayok na Hale Awaba Nungaitaba Ngaktana Pik Thalale Haina Phongdorakli Jiribam District ki Hospital Monitoring Committee Rongmai Naga Luf Forum Manipur All Manipur Bengali Student Union All Jiribam Pangal Women Welfare Yauna Jiribam gi Tongan ba CSO Sing Marapaibi Singna Punna Saruk Yaduna Ngarang Ahing Nongyai Hauraga Pung Kunmarigi Total Shutdown gi Khongjang Asi Changsilakibani Hairi Makataba Pauda Manipur da QNet Business Athing Mathamle Haina Phidamna Phongdorakli Bihan Direct Selling India Private Limited Hariba Direct Selling Reselling Multi-Level Marketing MML gi Business Model Asi Manipur gi Leibak Leihauga Chanaba Business Nate Haina Phidam gi President Wayangbam Santam Meiteina Ngasi Langol Game Village ta Leiba Phidam gi Office ta Phangdokpa Paugi Mifam Amada Phongdokre Mahana Makatana Hai Hariba Asigi Maramdi Karisu Khangjadriba Lairik Laisu Mangal Ningthina Phanghodana Arapa Kungangi Chamna Sura Nomlaga Leijariba Singda Thabak Pigani Haibagi Achoba Manglan Ama Piraga Achoba Senfam Putokhanba Online da Front ki Interview Ama Tawduna India ki Capital Delhi da Thuna Changnaba Pressure Tokba Hana Amadi Thuna Join Tawragadi Khudongchaba Hena Phangani Haina Imungi Leijaba Low Inkhol Malchang Thugai Handuna Sel Lokthokli Loinana Koksiliba Myoising Asi Training ni Haina Company gi Rule amasung Regulation Haidabida Tha Ama Matam Mangale Masida Natana Nongna Lang Asida Thuraba Nupi Nupa Sing Punna Room Amatada Thamjali Asigumba Phataba Thabak Asi Isa Isagi Yumda Thoklakloi Hainingai Leite Maram Asina Phataba Chanabi Asida Yaudana Makatana Honaminasi Amati Manipur Lengak Amati Mari Lenaba Lupsingna Lusingbi Iramdam Kanglepak Manipur Asida Amuhanna Thaudok Asi Thohandanaba Honabiyu Bihan Direct Selling Indian Private Limited QNet Asi Manipurda Phidamna Matam Kaktana Athingba Thamle Haiki Makataba Aroiba Pauda Myanmar gi Matupi District da CDF Amadi MDF ki Lalolup Ani Khut Thongnabada Asok Apan Kaya Yaukre India ga Yumnol Nariba Myanmar gi Matupi District da Lalolup Ani Haibadi Chinland Defense Force CDF Amadi Matu Defense Force MDF Anigi Marakta Khut Thongnarakpadagi Matu Defense Force ki Mioi Kaya Asok Apan Nangkre Hari Khut Thongnabagi Thaudo Adu ZOR Zo
Reunification Organization and YMA Young Mizo Association anigi maikidagi khut thoknabagi thodok adu makha chathadanaba appeal tawkre maru oina khut thoknaba adu lamgi wahudagi tholakibani hairi khut thoknabagi thodokta Matu Defense Force MDF ki kangbuna Chin State ki Myanmar ga tainariba Matu P District ki Johamda leiba Chinlen Defense Force CDF ki kemta attack chatharakibani hairi khut thoknaba asida CDF ki kedar tramari asok apan nangki loinana thodok aduda soklaba amadi Matu Defense Force MDF ki lanmi sing Mizoram da puraktuna haujik Maralen Gosplan Century Hospital da laikanari hairi laikanari ba mioi ani adu Myanmar gi Matupi district gi Baisokhai sahi 13 amasung Baikasi sahi 12 kawi hairi